mayam pumnamakpu timmirongdagi manina khurumjari ngasigi episode asidi ngasi mak malemgi mafam kharada chatnariba tasengna ichilsina panba fawbada hagoi tujunglaba adugumlaba chatnavi kharagi matangdani malemsida leiriba laiba khudingmakna saukhatpagi lamjilda yauduna nungai yaifaba punsi mahing amagidamak kanna honanari aikhoigi United Nations amadi malem pitribisida leiriba democracy chatpa sakti leiriba laibaksingna human right to freedom no to slavery system haina ngasi fawba makhau pongna lauri adubu matangsida ikoina hangba yaba wahangdi human right to freedom amadi no to slavery system asi malem sida leiriba mioi khudimakna tasengna phanglabra haibagi wahangduni ngasi mak North Korea haiba leibak asida nupi macha amagi punsibu sa san yonbagum ahongba mamalda online platform singda yonbagi paw leidi asigumlaba minungsi leitraba pawsing ase taraba khanglaba uraba fawda mayamsina tumin leisilibasi karigino malemgi thakta aikoi democracy chatpa leibakni haina laujribasing amadi international human right activists singna ngasi mak North Korea da thokliba prajagi hak matpagi miot minei pawsing asi uraba taraba fawda karigidamang makhoina tuminna leisilibano North Korea haiba leibak asida leiriba nupi singi punsi mahing asi tasengna sa sandagi hena toli makhoigi leibaki sarkar asa tasengna miyobagi punsibu kari sumamal leitana khanba adugumlaba sarkar amani makhoigi political agenda adutang fangnabagi damak miyobagi hakpu tungoinaramlaga tahaidaba lichat kaya ama makhoigi praja singda sathari aduga yamna level thiribadi makhoigi praja sing aduna makhoigi sarkar adugi mayokta pendabagi kholaw law bataragadi makhoibu concentration camp da thambiduna mapunsi chupa ot naibiri matang asida North Korea dagi senthora khrabi yawmin parkobi nupi asina yamna penjadana asumna phongdokli malem sida leiriba sakti leiraba leibak singna asigumlaba tamthiraba chanabi ase khangna makhoina tuminna lesinba asida mahak tasengna ngaki haina phongdokli ningba kairaba nupi asina makhata na phongdokli madudi free country ni haijariba America gi lusingba singna nakhoina sana nasabu malengi miyobagi hakannabagidamag lepkani amadi miyobagi ningtambabu ngak sengani haina haikhibadai aduga ngasina karigi makok ani longba sa magum prithibigi saruk amada miyobagi hakpu khongauna duna miyot minai kaya thoklaba fawbada tuminna karigidamak lesilliba mahakna phongdokpagi matung inna ngasi ma sinagi online website sing ayambada North Korea dagi tholakpa nupi macha singbu mamal yamna hongna yoli hairiba online platform sing asida North Korea nupi sing asi chawrangna $900 khaktangda leiba phangani haina mahakna phongdokli hairiba maraibak thiraba upai leijadraba nupi sing ase miyoiba amagum khanatre makhoibu sasan leibadawna maman hullaga yoli asumna North Korea dagi yonthoraklabi maraibak thiraba nupi macha sing asi China gi achauba businessmen singna makhoigi idat sing asibu leiduna sanapotkum sanari ngasigi 21st century gi matam masida North Korea da leiba nupi sing asigi punsi ase iPhone amagi mamalna hena tangna yoli asigumnaba miyoibagi hakpu khongaunariba online website sing ase Chinese government singna thingjinnaba honade haina mahakna phongdokli China haiba leibak asida North Korea dagi chenthораklaba nupi sing asibu miyoiba amagum kaidongnungda loinade haiba North Korea nupi sing asibu yonba sitnabagidamal Chinese businessmen sing asina nupi sing asigi haksang sing asibu khara noikhatnabagidamal sa yokpagum makhoibu pijai asuk minungsi leitraba Chinese ki senjau paiba businessmen sing asina North Korea nupi singda tattana sizinaba wahi khara lei nakhoi aina saningabasu matong amata yaudene haiba wahi asi makhoina tattana sizinari hairiba wahi simak adom taba matamda adomgi pukningda kari faubibage miyoiba amada asumna haiba ngambagi thauna si karaidagi laklibano haibadu khanjilubada
ꯑꯉꯛꯄ ꯄꯣꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯎꯃꯤꯟ ꯄꯥꯛꯅ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨꯗꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯃꯠꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯊꯤꯡꯗ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯑꯃꯅ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯕ ꯌꯣꯟꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯎꯔꯕ ꯇꯥꯔꯕ ꯐꯥꯎꯕꯗ ꯀꯔꯤꯒꯤꯗꯃꯛ नखोइना तुमिन्ना लेथोक्लिबनो मसीदी तसेंगना स्लेवरी नत्रबरा हाइना महाकना हंगली सही सनीगी ममांगदा थोखिबा स्लेवरीगी मायोक्ता नखोइ ngasisu लेपली ब्लैक लाइफ मैटर हाइना ngasisu खोंजेल पोंगना लाउरी अदुबु ngasi 21st century asida China थोक्लिबा स्लेवरी मिनाइ नाइथांगी चटनबी असिगे मायोक्तदी नखोइना वा अमतसु हाइदे नॉर्थ कोरिया लेरिबा मियोइसिंग असिगी पुंसी असिदी ममल लेत्रबरा मखोइदि हिंबगी राइट अमत्ता याउद्रबरा हाइना महाकना हंगली करिगिदमक नखोइना हक तानबा मतमदा खेनबा थंबिदिबनो हाइदुना ममित्तगी मपीताना महाकना कपली शक्ति लेरबा सेंजाउ पाइबसिंगना मखोइना ऑनलाइन वेबसाइट सिंगदा ममल लेतना मसागे अयाबा याउदना योंथोक पीरिबा नुपी मसासिंग अदो कनागुंबा अमगी मफमददी थमोइगी मनी सोइदना ओइरमगनी मखोइबु पोपीरिबा अपोपा ममा मपासिंग मबुंग मपासिंग अदुना मखोइगी मसा मसलसिंग अदुबो असुमना मसागे अयाबा याउदना ऑनलाइन प्लेटफॉर्म सिंगदा योंथोकपा मतमदा मखोइगी थमोइ अदो पेलमगद्रा ngасidi थमोइ काइरबा वाहंग असिना मयामदगी काइना याथंग ओइना निजरी पुमनमकपु खुरुमजरी